Ngasigi samasa asda adom bamangan bangamba potsak natraga lambi kaya marum leiri. Lambi natraga potsak singa adugi manungda adom na hek sang siluraba adom semtok padi khara wargani. Haibadi khara luna thoklagani. Haibadi adom na ay mukmang zabangam na roy ay apaba lambi da laksaragi hairabasu khara luna thokpa haibudu uiragani haizabani. Kari yoi roy. Kari ngam loy soitana ngam gadoribani adubu masi hekta ngam loy maramdi adomda habit haiba simadi soitana leibiram lagani leiram labadi adomda laichuba aduna maram oiraga adom ngam loi doribani hoi adomna nauringaida haibadi fattaba lambi aduda nauna sanglakpada ngairigai matamdadi khara laina thoki haibudu sudum yagani adomna matau karamna masigum lambi asda khong thangsilakani Aigo wakalon khara thamjaramgi adomna nungai bhaiba asidagi adomna pattaba lambida khong thangsilakani hoi physical work hekta tawraga changsilakani haibidin sidi somna adomna game ama sanaraga ngai hakki nungai nabagi debakni haiduna sanare duga ngasi sanabadu nungai ni haiduna hayengso adumak sanare asumna nongonodagi adum sanakhiba maruina hogalakliba nahasingda focus tawsigi hojiki matamasida yamna kahena sanaba game singi maming kharadang pallabada mobile legends bang bang hariba samna ikoina email haina khangnaba amadi battlegrounds mobile india samna ikoina PUBG natraga BGMI hainasu khangnaba haidiba game anisina su oidi marakta tai game kya lejari adubu maruina masigi anisida focus tawjraki hojika email natraga PUBG sanabra haina hangnaba si mamanaba singi marakta amadi marup mapang singi marakta toina hangnabo hangamasu oire haina lobu yai angang kaya punsinduna masi adum sanaba ure angang singna punsinduna like sugi matangda wari tobu natana game singi matangda wari tobu ikoina toina uba phanglakle amadi makoidi mama mapadagi follow raga sanabana maram oirega makoina pen hek sanaba phangdi masina game asing asida habit leikraba angang sing aduna aina yeng saurga phone ga fire ga nai khaibadi haina khanduna leikre ai hayeng charuga karamna mai pakani karamna mi oigani karamna nungaina leigani karamna paisa paigedoriba karamna mi gi marakta mi manana tinba ngamgadoriba kaya sing asigi khanbagi mahuta makoina game ge tu matang khandura leiri aina lairik paba lairik tobodi tongning mobile phone di pairaga game sananing masi atai kari gi sunate adumna nungaiba haiba sibu pamduna leibadagini wadana nungaibi yabanate ipai pusingi pawro adu ningsingbiu khong solabadi chin solle Yam sungraba madina hasing da pokta kya piriba masigumna parusi ningsing batangai fade ngai hakin ngai bana tung koina set pa yaban natti amari ngai hakin ngai bada luplingai tungi asadu kauthokalakani na wodi banangna asumna leithok pa yaban natti ai gidi yarani adu singadu darkar amata leiti haina lawriba dom wakal kantha bangamdriba adugumla misak amani haibada laloi Nasagi tabagadu kanana su laklaga tobiro haibasi adom kautba fai aina bu fabangam loi tobangam loi haina leidega matau karamna mai pakadoribano haibase adom khanbiyo amuktang muna khalu game da thawai yauri ngai larik ta solhalakbati khalunu aduri dom fazarani hairu ragana larik pu kona paningu matamda paraga loi kaino hekta hairagani nasagi loksing tansin jo haibani arembada game da luptuna leiro nangna email sanaraga atugi habit na maram oirga aise gamer oirani hekta khalali haibase adom kaudaba fai hoi habit adu leiraga gamer hekta ohelakani haibagi wakhalon chelakadabati nati adumna thawai yawu natabada ngai haki nuaiba aduna adum nungai khrabada hainabi ama oiraktuna game atubu thadokpa ngamloi haisibani kana dabada game da luplingai adumna tawgadaba thabak kaya soidana kawhalakani nuai tholingai da tungi amata khanbi hauroi Nong padoka imanabaga pullaga game adu ngai haki nungaibagi damak sanabagadi yai adubu kai dina nutigi torokpadumadi adum kai khalakani isara thona amatang leiba misak oiragadi laina adum game adu thadokhibasu ngamkhibi yai aigi pandam lomda amuktang khong thangjinsi arembada matam manghanba tokpiyo aina manghalakhiba matam mayamadu amuk halaklo haiba yagadaba nate Game sanabana nakalam romda kanaba pidabati nate tension natraga stress yamna lereklaba matamda adomda pukning leitan leibi matamda yamna mating pangli pukning wakhal leitan lerektraba matamda game sanabana ngaktang pothali haibisi adom kaubiroi debani aikhoise tungi yumbi real ni imai page asani kaudaba fai karigi matam manghangadoribano game ase habit ase lokthokadabani Nangse matam leitaba adugumlaba mire misak ama nateba nangse tungi asayam na sauba tungi damakta hingliba misak ama ne na khanbiyoba adomna ne mire madum oiba pamlagadi game ado sanaraga du matam manghalaga leiroba kaisu kaideba
ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯠꯇ ꯂꯩꯇꯅ ꯑꯗꯣꯝꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯦꯕ ꯀꯃꯥꯏꯅ ꯅꯪ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯣ ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯗꯣ ꯍꯥꯟꯅ ꯊꯝꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯥꯟꯅꯗꯕꯗ ꯒꯦꯝꯗ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯔꯣꯏꯕ ꯒꯦꯝꯅ ꯑꯗꯨꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯧꯕꯤꯒꯅꯣꯕ ꯒꯦꯝꯕꯨ ꯄꯨꯊꯣꯛꯂꯤꯕ ꯃꯤꯗꯣ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯤꯕꯅꯤ ꯑꯗꯣꯝꯅ ꯑꯔꯦꯝꯕꯗ ꯒꯦꯝ ꯁꯥꯟꯅꯔꯒ ꯃꯣꯏꯗ ꯄꯩꯁꯥ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯧꯕꯤꯒꯅꯣꯕ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯒꯤ ꯗꯥꯏꯃꯟ ꯀꯥꯞꯄꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯍꯜꯂꯤꯕꯗꯣ ꯇꯨꯡꯁꯤꯜꯂꯒ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯥꯟꯅ ꯍꯧꯔꯝꯂꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯅꯤꯕ ꯃꯁꯤ ꯑꯗꯨꯝ ꯀꯥꯎꯗꯕ ꯐꯩꯌꯦꯕ ꯑꯗꯣꯝꯅ ꯃꯤꯔꯦꯝ ꯑꯣꯏꯕ ꯑꯗꯨꯝ ꯄꯥꯝꯂꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯤꯔꯦꯝ ꯑꯣꯏꯕꯤꯔꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯤ ꯑꯗꯣꯝ ꯃꯤꯔꯦꯝ ꯅꯠꯇꯦ ꯑꯗꯣꯝ ꯇꯨꯡꯒꯤ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯅ ꯍꯤꯡꯂꯤꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ